ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯊꯥꯏꯅꯒꯤ ꯑꯣꯛꯇꯣ ꯃꯆꯥꯗꯣ ꯃꯗꯨ ꯊꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯕ ꯈꯔ ꯀꯤꯕ ꯃꯐꯝ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯔꯤꯈꯩ ꯌꯨꯝꯗ ꯍꯜꯂꯛꯄꯁꯦ ꯉꯟꯅꯗꯤ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯈꯤꯇꯪ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯀꯨꯝꯕꯗ ꯂꯩꯔꯛ ꯑꯁꯤꯗ ꯀꯩꯅꯣ ꯊꯦꯡꯅꯔꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯍꯦꯛꯇ ナꯗꯣꯏꯅꯤ꯫ ꯑꯁꯣꯟꯕꯤ ꯑꯩꯒꯤ ꯏꯃꯥꯅ ꯊꯣꯡꯒꯥꯟꯗ ꯆꯦꯡ ꯂꯩꯒ ꯊꯥꯗꯣꯛꯑꯒ ꯍꯦꯛꯇ ꯐꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯗ ꯉꯟꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯄꯨꯡꯁꯤꯡ ꯅꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯦꯛ ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯕꯖꯥꯔꯗꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯖꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯂꯝꯕꯦꯟꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒ ꯊꯦꯡꯖꯤꯟꯅꯗꯅ ꯑꯩꯉꯣꯟꯗ ꯗꯁꯥ ꯃꯆꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕ ꯑꯍꯜ ꯑꯁꯣꯛꯄꯗꯨ ꯑꯩꯒꯤ ꯑꯣꯛꯇꯣꯅ ꯂꯥꯛꯄ ꯃꯄꯥ ꯆꯥꯗꯅ ꯑꯁꯣꯛꯄ ꯑꯍꯜ ꯑꯗꯨ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯑꯣꯛꯇꯣꯗ ꯍꯥꯞꯀꯠꯂꯛꯏ꯫ ꯑꯣꯛꯇꯣ ꯑꯁꯣꯛꯄꯁꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯄꯨꯈꯠꯄꯤꯔꯝꯃꯨ꯫ ꯊꯨꯔꯦ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯎ꯫ ꯑꯩꯅꯁꯨ ꯃꯗꯨꯗ ꯍꯣꯏ ꯌꯥꯅꯤ ꯍꯥꯞꯀꯠꯄꯤꯔꯛꯑꯣ꯫ ꯑꯗꯣ ꯃꯤ ꯑꯃꯇꯒ ꯌꯥꯎꯕꯤꯔꯛꯎ꯫ ꯏꯇꯣꯝꯗ ꯄꯨꯈꯠꯄꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯣꯛꯄꯗꯣ ꯑꯩꯒꯤ ꯑꯣꯛꯇꯣꯗ ꯍꯥꯞꯀꯠꯂꯕ ꯃꯇꯨꯡ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯁꯣꯛꯄꯗꯨꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯩꯅ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯁꯣꯛꯄꯗꯨ ꯄꯨꯈꯠꯄꯤꯔꯝꯃꯒ ꯉꯥꯏꯍꯥꯛꯇꯤ ꯑꯁꯣꯛꯄ ꯄꯨꯈꯠꯃꯤꯟꯅꯔꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯏꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣ꯫ ꯑꯁꯣꯛꯄꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯑꯒ ꯅꯪꯒꯤ ꯑꯣꯛꯇꯣꯒꯤ ꯚꯔꯥꯗꯣ ꯃꯣꯏꯗꯒꯤ ꯂꯧꯔꯣ꯫ ꯑꯩꯗꯤ ꯑꯁꯥꯏꯗ ꯈꯪꯅꯕ ꯃꯤ ꯂꯩ꯫ ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯈ꯭ꯔꯒꯦ ꯂꯩꯍꯧꯔꯣꯀꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯑꯁꯣꯛꯄ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛ ꯂꯥꯛꯄ ꯉꯥꯏꯈꯤꯗ꯭ꯔꯥꯅꯦ? ꯑꯩ ꯃꯗꯨ ꯉꯥꯏꯔꯔꯣꯏ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯈꯟꯇꯣꯛꯑꯒꯦ꯫ ꯄꯨꯡꯁꯨ ꯁꯨꯝ ꯌꯧꯁꯤꯜꯂꯛ꯫ ꯑꯗꯣ ꯑꯩꯕꯨ ꯑꯁꯣꯛꯄ ꯃꯅꯥꯛ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯝꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯤꯔꯥ? ꯑꯁ ꯑꯩ ꯆꯪꯉꯔꯣꯏꯒꯦꯗ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯁꯨ ꯃꯥꯟꯗꯦ꯫ ꯂꯝꯕꯦꯟꯗ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯂꯥꯍꯧꯔꯕꯅꯤ꯫ ꯐꯔꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯃꯥꯡ ꯇꯨꯡ ꯌꯦꯡꯉꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯑꯩꯒꯤ ꯑꯣꯛꯇꯣꯗꯣ ꯊꯧꯗꯣꯔꯛꯑꯝꯃꯤ꯫ ꯂꯝꯕꯦꯟꯗ ꯁꯨꯝ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯊꯣꯡꯒꯥꯟꯗ ꯉꯥꯏꯕꯤꯔꯝꯃꯒꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯂꯩꯔꯛꯅꯤ ꯇꯧꯔꯤꯗꯨꯅ ꯑꯩꯈꯣꯏꯒ ꯌꯨꯝ ꯑꯃꯈꯛꯀ ꯍꯦꯛ ꯇꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯛꯁꯤꯒꯤ ꯅꯥꯀꯟ ꯍꯥꯕꯨꯡ ꯑꯃ ꯂꯩ꯫ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝꯅꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯉꯦꯉꯥ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯁ ꯍꯧꯔꯛꯑꯦꯗꯅ ꯉꯁꯤꯗꯤ ꯉꯟꯅ ꯍꯦꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯤ꯫ ꯍꯌꯦꯡꯗꯤ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏꯅꯦ ꯑꯩꯁꯦ꯫ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯎꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯣꯛꯇꯣꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯃꯥꯏ ꯀꯛꯁꯤꯜꯂꯛꯄꯗ ꯍꯥꯕꯨꯡ ꯂꯩꯕ ꯃꯄꯥ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯟꯅ ꯀꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗꯒꯤ ꯑꯣꯏꯃ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯑꯣꯛꯇꯣꯗꯣ ꯃꯃꯥꯏ ꯀꯛꯄꯗ ꯈꯤꯇꯪ ꯃꯇꯝ ꯆꯪꯉꯤ꯫ ꯑꯗꯨꯅ ꯑꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯒꯣꯔꯣꯡ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯜꯂꯛꯄꯗꯨꯗ ꯏꯕꯨꯡꯉꯣ ꯍꯜꯂꯛꯑꯕ ꯀꯩꯗꯧꯔꯦ? ꯑꯗꯨ ꯀꯟꯅ ꯊꯣꯡꯒꯥꯟꯗꯒꯤ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯗꯥꯎꯁꯨ ꯌꯥꯝꯅ ꯌꯥꯗꯦ꯫ ꯑꯁꯣꯛꯄ ꯑꯃꯁꯨ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯂꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗꯅ ꯑꯁꯤꯒꯤ ꯂꯩꯔꯛ ꯃꯌꯥꯏ ꯆꯜꯂꯛꯄꯒꯤ ꯍꯥꯕꯨꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯄꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯃꯥ ꯀꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯏꯕꯗꯣ꯫ ꯍꯌꯦꯡꯗꯤ ꯑꯩ ꯍꯧꯒꯠꯄ ꯉꯝꯅꯤ ꯊꯥꯖꯗꯦ꯫ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯦꯡꯅꯒꯟꯕꯁꯦ ꯅꯣꯡꯉꯥꯜꯂꯒ ꯏꯁꯥꯁꯦ ꯍꯦꯛꯇ ꯅꯥꯏ꯫ ꯑꯗꯣ ꯏꯃꯥ ꯆꯥꯛꯄꯨ ꯊꯣꯡꯈ꯭ꯔꯕꯣ? ꯑꯩꯈꯣꯏꯒꯤ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯏ ꯃꯥꯝꯃ ꯂꯩꯕꯥꯛ ꯆꯥꯎꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯍꯧꯖꯤꯛꯋꯥꯏ ꯆꯥꯎꯕꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯁꯨ ꯍꯜꯂꯛꯑꯒꯗꯤ ꯉꯥꯏꯍꯥꯛ ꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯅꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯌꯧꯔꯦ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯊꯣꯛꯎꯕꯗꯨꯕꯨ ꯉꯝꯗꯣꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯉꯝꯃꯔꯣꯏ, ꯍꯧꯖꯤꯛꯇ ꯏꯃꯥꯗ ꯑꯩꯅ ꯇꯝꯈ꯭ꯔꯤꯗꯨꯅꯤ, ꯊꯦꯡꯅꯔꯛꯑꯕꯅꯤ ꯑꯩꯁꯦ ꯀꯔꯤꯅꯣꯃ꯫ ꯐꯔꯦ ꯏꯃꯥ ꯄꯣꯊꯥꯔꯣ, ꯍꯛꯆꯥꯡ ꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ
ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯔꯨꯈꯤꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯝꯃꯤ꯫ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯡꯒꯥꯟꯗꯒꯤ ꯇꯣꯝꯕ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯀꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯁ ꯑꯁꯤꯒꯤ ꯃꯈꯣꯟꯁꯦ ꯇꯣꯟꯗꯣꯟꯕ ꯃꯥꯜꯂꯤꯗ, ꯃꯥꯏꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯌꯥꯎꯔꯨꯁꯤ ꯍꯧꯕ ꯂꯥꯛꯏꯅꯦ꯫ ꯑꯗꯣ ꯑꯩꯗꯤ ꯆꯠꯇꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯇꯧꯔꯤꯁꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ, ꯐꯔꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯈꯤꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯇꯟꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯇꯣꯝꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ, ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯒꯤ ꯑꯣꯛꯇꯣ ꯑꯁꯤꯅ ꯊꯣꯡꯒꯥꯟꯗ ꯐꯩꯅ ꯈꯥꯝꯃꯒ ꯂꯩꯍꯧꯔꯤꯁꯤꯅ, ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯤꯁꯤ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ? ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯤ ꯍꯧꯕ ꯂꯥꯛꯄꯅꯦ꯫ ꯀꯩ ꯈꯜꯂꯤꯅꯣ ꯅꯪꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕ ꯏꯇꯥꯎ ꯑꯩ ꯊꯣꯛꯑꯔꯣꯏꯒꯦꯗ, ꯉꯁꯤꯁꯦ ꯗꯥꯎꯁꯨ ꯌꯥꯝꯅ ꯌꯥꯗꯦ, ꯑꯗꯨꯒ ꯁꯤꯗ ꯅꯠꯇꯅ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯁꯦꯕꯥ ꯐꯪꯕꯗꯣ ꯌꯥꯎꯕ ꯉꯝꯃꯔꯣꯏ, ꯅꯪ ꯀꯅꯥꯅꯣ ꯍꯧꯔꯒ ꯆꯠꯂꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯇꯣꯝꯕ ꯅꯣꯏ ꯂꯩꯔꯛꯁꯦ ꯆꯪꯉꯛꯄꯗ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯆꯪꯉꯛꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯀꯤꯅꯅꯦ ꯑꯩꯅ ꯆꯪꯉꯤꯁꯤ, ꯂꯩꯔꯛꯅꯤ ꯀꯥꯏꯅ ꯌꯨꯝ 2ꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕ ꯂꯩꯔꯛ ꯑꯣꯏꯅ ꯇꯧꯔꯗꯅ, ꯑꯗꯣ ꯊꯣꯛꯎꯗꯕ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯑꯩ ꯃꯤ ꯀꯅꯥꯅꯣ ꯍꯧꯔꯒ ꯅꯪ ꯅꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯀꯦ꯫ ꯑꯩꯁꯨ ꯕꯤꯠ ꯍꯜꯂꯅꯤꯕ ꯅꯪ ꯍꯧꯕ ꯆꯪꯉꯒ ꯑꯩ ꯑꯃꯨꯛ ꯏꯇꯣꯝꯇ ꯍꯟꯈꯤꯕꯗꯣ, ꯀꯨꯏꯔꯣꯏꯁꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯌꯧꯕꯤꯔꯨꯔꯒ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯣꯡꯇꯣꯔꯛꯑꯣ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕ ꯑꯩ ꯉꯝꯃꯔꯣꯏ, ꯍꯌꯦꯡ ꯑꯩ ꯏꯁꯥꯁꯦ ꯅꯥꯁꯨ ꯅꯥꯗꯣꯔꯕꯅꯤ, ꯑꯩ ꯈꯪꯖꯔꯕꯅꯦ, ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯅꯪ ꯁꯤꯗꯩ ꯊꯣꯛꯈꯤꯕ ꯀꯤꯔꯒꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎ ꯑꯩ ꯅꯪꯕꯨ ꯊꯤꯟꯗꯣꯛꯄꯤꯒꯦ, ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯅꯉꯣꯟꯗ ꯌꯧꯔꯕꯣ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯀꯦ꯫ ꯅꯪꯁꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯣ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯇꯜꯂꯤ, ꯑꯗꯨꯒ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕ ꯂꯥꯛꯑꯣꯗ, ꯅꯪꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯑꯃꯨꯛ ꯍꯧꯕ ꯂꯥꯛꯄꯗ ꯑꯩ ꯌꯥꯖꯔꯣꯏꯁꯅꯤ, ꯂꯥꯛꯑꯣ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯊꯣꯛꯇ ꯌꯥꯗꯕ ꯊꯕꯛꯅꯤ, ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩ ꯉꯥꯏꯔꯕꯅꯤ, ꯃꯤꯗꯤ ꯑꯁꯤꯕꯗꯣ ꯊꯥꯡꯊꯣꯛꯑꯃꯅꯤ ꯂꯣꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯉꯥꯡꯅꯔꯤꯗꯨ ꯏꯃꯥꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯅ ꯏꯃꯥꯅ ꯏꯕꯨꯡꯉꯣ, ꯇꯣꯝꯕ ꯅꯃꯥꯟꯅꯕꯅ ꯍꯧꯕ ꯆꯪꯉꯤꯗꯣ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯛꯄꯤꯔꯨꯔꯣ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯇꯨꯝꯃꯒ ꯂꯩꯔꯝꯒꯦ, ꯆꯠꯂꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯅꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ, ꯆꯠꯂꯨꯔꯅꯨ ꯏꯃꯥ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯆꯠꯂꯨꯔꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯒ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤ꯫ ꯇꯣꯟꯗꯣꯟꯕ ꯉꯥꯏꯍꯥꯛ ꯁꯤꯗ ꯂꯩꯔꯝꯃꯨ, ꯏꯕꯣ ꯅꯪ ꯑꯃꯁꯨ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯕꯃꯛꯇꯗ ꯒꯤꯒꯤ ꯍꯦꯛꯇꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯑꯒ ꯏꯃꯥꯗꯁꯨ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯔꯒꯦ, ꯆꯥꯛꯇꯣ ꯑꯩ ꯍꯜꯂꯛꯑꯒ ꯆꯥꯃꯤꯟꯅꯔꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯊꯣꯡꯃꯤꯟꯅꯔꯛꯏ꯫ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯑꯣꯛꯇꯣ ꯑꯗꯨꯁꯨ ꯎꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯏꯇꯥꯎ, ꯑꯩꯒꯤ ꯑꯣꯛꯇꯣꯁꯦ ꯑꯩ ꯑꯃꯨꯛꯇ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯝꯈꯤꯒꯦ, ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯛꯇꯅ ꯀꯤꯗꯅ ꯁ꯭ꯋꯥꯏꯗ ꯈꯥꯝꯂꯝꯕꯅꯦ, ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯀ ꯂꯩꯔꯝꯀꯣ, ꯁꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯇꯣꯝꯕ ꯑꯁ ꯅꯪ ꯍꯧꯕ ꯆꯪꯉꯛꯄꯁꯤꯗꯤ ꯑꯩ ꯅꯪꯁꯦ ꯉꯥꯏꯉꯝꯁꯤ ꯉꯝꯗꯦ, ꯑꯗꯣ ꯐꯔꯦ ꯊꯨꯔꯣ, ꯀꯩꯅꯨꯡꯒꯤ ꯅꯪ ꯍꯧꯕ ꯂꯥꯛꯆꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ, ꯁꯅꯥꯇꯣꯝꯕ ꯑꯣꯏꯅ ꯍꯧꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄ꯭ꯔꯞ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯁꯣꯗꯣ ꯂꯧꯊꯣꯛꯑꯒ ꯑꯩꯒꯤ ꯑꯣꯛꯇꯣꯗꯣ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯥꯅꯤ ꯊꯣꯡꯃꯤꯟꯅꯔꯛꯏ꯫ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯟꯗꯣꯟꯕ ꯇꯨꯁꯤꯒꯤ ꯍꯧꯕꯨꯡ ꯃꯈꯣꯡ ꯑꯁꯤꯗꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯉꯁꯥꯏ ꯀꯞꯄꯛꯈꯤꯗꯣ, ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯊꯣꯡꯒꯥꯟ ꯌꯧꯁꯜꯂꯛꯄꯗ ꯀꯞꯇꯅ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯇꯅ ꯑꯩꯁꯨ ꯀꯤꯗꯅ ꯊꯣꯡꯒꯥꯟꯗ ꯑꯩꯒꯤ ꯑꯣꯛꯇꯣꯗꯣ ꯃꯗꯨ ꯍꯨꯟꯇꯣꯛꯑꯝꯃꯒꯅꯤ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯅ ꯄꯥꯏꯈꯩ ꯆꯦꯟꯁꯤꯜꯂꯤꯗꯣ꯫ ꯑꯩꯒ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯃꯐꯝ ꯑꯁꯥꯏꯗ ꯍꯦꯛ ꯊꯦꯡꯅꯈꯤꯕꯁꯤ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯏꯁꯥꯁꯦ ꯅꯥꯏ, ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯗꯣ, ꯇꯨꯗꯨꯝ ꯆꯣꯡꯉꯤ ꯑꯁꯥꯏ ꯌꯧꯔꯛꯄꯁꯤ, ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯅꯣꯏ ꯀꯅꯥꯅꯣ ꯇꯧꯔꯒ ꯑꯩ ꯌꯨꯝꯐꯥꯎꯗ ꯊꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯑꯩ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯊꯤꯟꯕꯤꯔꯛꯀꯦ, ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯑꯁ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯨꯗꯨꯝ ꯆꯣꯡꯉꯤ, ꯀꯩꯅꯣ ꯅꯈꯣꯏ ꯑꯁꯥꯏꯒꯤ ꯃꯄꯥꯁꯤꯕꯣ, ꯊꯥꯏꯅꯗꯒꯤꯅꯦ ꯑꯁꯤ ꯃꯄꯥꯁꯦ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯔꯤꯁꯤ, ꯑꯩꯅ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯄꯥꯁꯤꯗ ꯊꯥꯏꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ ꯃꯤꯅ ꯃꯄꯥ ꯑꯁꯥꯏꯗ ꯂꯥꯏꯒ ꯂꯣꯏꯁꯤꯜꯂꯝꯃꯖꯥꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯑꯩꯁꯨ ꯈꯪꯗꯦ, ꯀꯨꯏꯅꯗꯤ ꯂꯩꯔꯒꯨꯝꯁꯤꯀꯣ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯐꯝ ꯃꯪ ꯑꯗꯣꯝꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨꯁꯨ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯩ ꯆꯥꯏꯕ ꯃꯅꯨꯡ ꯑꯗꯨꯗ ꯐꯣꯛ ꯄꯣꯛꯈꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯇꯟꯗꯕ ꯑꯍꯜ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯑꯃꯨꯛꯇ ꯈꯥꯏꯊꯔꯨꯗꯕ ꯌꯥꯔꯔꯣꯏ, ꯏꯁꯤꯡ ꯆꯪꯉꯦ ꯑꯂꯨ ꯑꯄꯨꯝꯕꯗꯧꯅ, ꯑꯩ ꯀꯥꯔꯍꯦ ꯍꯥꯏꯗꯅ ꯃꯪ ꯃꯊꯛ ꯑꯗꯨꯗ
ꯀꯥꯈꯠꯂꯒ ꯍꯦꯛꯇ ꯁꯤꯕꯗꯣ ꯁꯤꯡꯖꯪ ꯇꯧꯔꯒ ꯈꯥꯏꯗꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯣꯡꯊꯣꯔꯛꯄ ꯏꯗꯨ ꯑꯗꯥꯏꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯑꯍꯜ ꯑꯗꯨꯗ ꯉꯥꯡꯉꯝꯃꯤ, ꯀꯩꯅꯣꯅꯦ ꯐꯖꯅ ꯇꯧꯅꯦ, ꯐꯥꯒꯤ ꯇꯧꯅꯨꯅꯦ ꯌꯥꯔꯦ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯗꯅ ꯀꯧꯊꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯛꯐꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯏ ꯉꯥꯛꯇ ꯃꯪ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯗ ꯆꯣꯡꯉꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯨꯗꯩ ꯑꯃꯅ ꯅꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯅ ꯈꯨꯠꯁꯦ ꯍꯥꯝꯗ꯭ꯔꯒꯗꯤ ꯃꯅꯝꯁꯦ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯀꯣꯛꯑꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯪꯁꯜꯂꯛꯄꯗꯨꯗ ꯍꯩꯅꯗꯕꯗꯒꯤ ꯑꯩꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯁꯨꯝ ꯊꯨꯛ ꯂꯥꯎꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯟꯗꯣꯟꯕ ꯁꯅꯥꯇꯣꯝꯕ ꯆꯠꯂꯁꯤ ꯍꯜꯂꯁꯤ ꯏꯇꯥꯎ, ꯑꯩ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯏꯃꯥꯟꯅꯕ ꯇꯣꯟꯗꯣꯟꯕꯅ ꯃꯈꯣꯏꯅꯦ ꯅꯣꯏ ꯏꯃꯥꯁꯨ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯕꯅꯦ, ꯁꯅꯥꯇꯣꯝꯕ ꯆꯠꯂꯁꯤ ꯃꯤꯁꯨ ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯕꯣ, ꯑꯁꯥꯏꯗ ꯄꯣꯠ ꯃꯆꯥ ꯑꯃꯇ ꯄꯥꯏꯔꯨꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯈ꯭ꯔꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯇꯣꯝꯕꯁꯦ ꯃꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯃꯈꯣꯏꯗ ꯆꯠꯂꯁꯤ ꯑꯁꯤꯒꯤ ꯃꯪꯂꯦꯝ ꯊꯨꯡꯉꯥꯎꯁꯤꯅ ꯑꯁꯤꯕꯁꯦ ꯍꯦꯛ ꯈꯥꯏꯗꯔꯨꯗꯅ ꯏꯁꯥꯁꯦ ꯑꯩꯁꯨ ꯍꯩꯅꯗꯕꯗ ꯌꯥꯗ꯭ꯔꯦ, ꯍꯌꯦꯡꯈꯩ ꯃꯁꯤ ꯊꯣꯜꯂꯛꯇꯕꯅ ꯐꯔꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯃꯆꯥ ꯑꯃꯇ ꯆꯤꯡꯉꯨꯒꯦ ꯍꯥꯏꯖꯤꯜꯂꯝꯃꯒ ꯊꯣꯔꯛꯏ꯫ ꯂꯝꯕꯦꯟꯗ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯁꯨꯝ ꯁꯣꯠ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯁꯨꯝ ꯑꯗꯥꯏꯗ ꯆꯦꯜꯂꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯇꯣꯟꯗꯣꯟꯕꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯟꯅ ꯍꯜꯂꯛꯄꯁꯤꯗ ꯀꯩꯅꯣ ꯏꯟꯅꯔꯛꯑꯕꯖꯥꯔꯣ, ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏꯗ ꯅꯣꯏꯕꯨ ꯃꯩꯈꯦꯠꯀ ꯌꯥꯎꯅꯔꯛꯄ꯭ꯔꯣ, ꯃꯩ ꯑꯃꯇ ꯈꯦꯠꯇꯣꯛꯁꯤꯗꯅ ꯑꯁꯥꯏꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏꯅ ꯀꯔꯤꯅꯣꯃ ꯁꯨꯝ ꯁꯣꯠ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯗ꯭ꯔꯣ, ꯑꯗꯨꯒ ꯃꯅꯝ ꯑꯃꯁꯨ ꯅꯝꯃꯤ, ꯑꯩꯁꯨꯉꯁꯥꯏ ꯌꯨꯝꯗꯒꯤ ꯃꯩꯈꯦꯠ ꯑꯃꯗꯤ ꯄꯨꯊꯣꯔꯛꯀꯦ ꯈꯟꯕꯅꯦ, ꯑꯗꯨ ꯀꯥꯎꯔꯦ, ꯂꯥꯎꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯣ, ꯌꯥꯗ꯭ꯔꯒꯅ ꯍꯛꯀꯤ ꯏꯁꯤꯡ ꯌꯥꯎꯔꯤ, ꯏꯁꯥꯗ ꯃꯁꯤꯅ ꯑꯣꯏꯅ ꯍꯦꯛꯇ ꯃꯊꯧ ꯄꯥꯡꯊꯣꯛꯇꯣꯔꯤꯅꯤ, ꯇꯨꯡꯉꯣꯅ ꯌꯦꯡꯉꯨꯅꯨ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯏꯁꯥꯗꯗꯤ ꯀꯤꯟꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯂꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯄꯗ ꯏꯃꯥꯟꯅꯕ ꯇꯣꯟꯗꯣꯟꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯇꯣꯝꯕ ꯑꯔꯨꯕ ꯈꯣꯡꯐꯝ ꯑꯃꯁꯨ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯋꯥꯠꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯦ, ꯃꯁꯤꯁꯦ ꯍꯦꯛ ꯆꯪꯉꯛꯀꯅꯤ ꯈꯟꯕꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯣ, ꯏꯇꯣꯝ ꯆꯠꯄꯗ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ, ꯃꯤ ꯑꯍꯨꯝ ꯁꯨꯔꯒꯗꯤ ꯀꯩꯁꯨꯝꯗꯤ ꯇꯧꯗꯕꯅꯤ, ꯂꯥꯛꯑꯣꯆꯪꯉꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯨ ꯍꯥꯏꯊꯔꯛꯑꯝꯃꯤ꯫ ꯂꯩꯔꯛ ꯃꯌꯥꯏ ꯆꯠꯂꯛꯄꯗ ꯍꯥꯕꯨꯡ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯂꯩꯕ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯩꯕꯨꯡꯗꯨꯗ ꯃꯤ ꯑꯃꯗ ꯌꯣꯝꯄꯥꯛ ꯇꯧꯕꯗꯧꯅ ꯆꯣꯞ ꯂꯩꯕꯥꯛ ꯇꯧꯕ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯥꯡ ꯇꯨꯡ ꯊꯪꯅꯅꯕ ꯊꯨꯅ ꯃꯥꯡꯗ ꯆꯦꯟꯈꯠꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯛ ꯆꯠꯊꯣꯔꯛꯄꯒ ꯌꯣꯝꯄꯥꯛ ꯇꯧꯕ ꯃꯈꯣꯟꯁꯦ ꯃꯈꯣꯟ ꯍꯧꯅ ꯊꯨꯅ ꯇꯧꯕꯗꯧꯅ ꯃꯈꯣꯟꯁꯦ ꯀꯟꯈꯠꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯣꯠꯇꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯟꯅꯕ ꯇꯣꯟꯗꯣꯟꯕꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕ ꯅꯪꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝꯗꯤ ꯌꯧꯍꯧꯔꯦ, ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯀꯝꯗꯧꯕ, ꯑꯗꯣ ꯅꯪꯒꯤ ꯑꯣꯛꯇꯣꯗꯣ ꯊꯧꯗꯣꯔꯛꯑꯣ, ꯏꯕꯥꯅꯤ ꯌꯨꯝꯐꯥꯎ ꯑꯃꯨꯛ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯍꯦꯛ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯉꯅꯨ, ꯑꯗꯨꯗꯤ ꯅꯣꯏꯅ ꯑꯩ ꯊꯤꯜꯂꯛꯏꯁꯦ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ, ꯌꯥꯔꯤꯁꯦ ꯅꯕꯥꯅꯤ ꯁꯨꯔꯤꯕꯣ ꯁꯤꯗꯒꯤ, ꯂꯩꯔꯛ ꯃꯇꯣꯟ ꯌꯧꯗ꯭ꯔꯤꯐꯥꯎ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯣ, ꯑꯁꯥꯏꯒꯤ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ, ꯑꯩ ꯆꯪꯉꯦꯀꯣ ꯆꯠꯈ꯭ꯔꯣ ꯅꯕꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯁꯨ ꯑꯁ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤꯀꯣ ꯍꯥꯏꯗꯅ ꯍꯣꯠꯇꯅ ꯃꯕꯥꯅꯤꯁꯦ ꯇꯨꯡꯗ ꯃꯥꯡꯗ ꯆꯦꯟꯈꯤ꯫ ꯑꯩꯁꯨ ꯅꯣꯛꯐꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯆꯪꯉꯛꯄꯗ ꯃꯪꯒꯣꯟꯒꯤ ꯌꯨꯝꯌꯥꯏ ꯃꯃꯥꯡ ꯊꯣꯡ ꯆꯪꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯃꯨꯟꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥ ꯎꯕꯗꯨꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯧꯕ ꯄꯥꯈꯠꯄ ꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯛꯇꯣ ꯃꯅꯨꯡ ꯑꯁꯤꯗꯒꯤꯁꯨ ꯃꯤ ꯑꯃꯅ ꯅꯥꯍꯦꯔꯛꯄ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯁꯦ ꯀꯤꯕꯗ ꯄꯣꯂꯣꯏꯕ ꯍꯜꯂꯛꯄꯒꯤ ꯐꯤꯔꯣꯟꯁꯨ ꯍꯣꯡꯗꯣꯛꯇ ꯌꯥꯗ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯏꯃꯥ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥꯔꯣꯝꯗ ꯑꯣꯟꯁꯜꯂꯨꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯉꯁꯥꯏ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯕ ꯆꯠꯂꯨꯕꯗ ꯁꯦꯠ ꯆꯥꯔꯨꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯊꯨꯅ ꯍꯣꯡꯗꯣꯛꯑꯒ ꯁꯨꯃꯥꯡꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯈꯔ ꯂꯩꯔꯝꯕꯗꯣ ꯃꯗꯨꯅ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯔꯒ ꯄ꯭ꯔꯞ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥ ꯍꯜꯂꯛꯑꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯍꯥꯏꯗꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯥꯏ ꯍꯜꯂꯛꯈ꯭ꯔꯕꯗꯥꯏꯅꯦ ꯍꯥꯏꯔꯛꯏ꯫
ꯑꯩꯅꯃꯛ ꯀꯩꯅꯣꯅꯦ ꯏꯃꯥ ꯑꯩꯗꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯦ ꯏꯃꯥ ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤꯗꯨꯗꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯅꯪꯗꯤ ꯉꯁꯥꯏ ꯍꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯏꯃꯥꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯛꯇꯣ ꯑꯁꯤꯗꯒꯤꯁꯨ ꯃꯔꯨꯡ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯥꯗ ꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯉꯁꯤꯁꯦ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯏꯁꯥꯁꯦ ꯏꯇꯣꯝꯗ ꯋꯥꯟꯊꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯊꯣꯡꯒꯥꯟꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯃꯩꯁꯨ ꯊꯥꯗꯣꯛꯇꯦ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯄꯒꯤ ꯏꯁꯥꯁꯦ ꯃꯩꯁꯨ ꯑꯣꯛꯊꯣꯛꯇꯦ ꯏꯁꯥꯁꯦ ꯈꯤꯛꯇꯣꯛ ꯁꯦꯡꯇꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯅꯪ ꯆꯥꯛ ꯂꯥꯝꯃꯤꯕ ꯑꯣꯏꯗꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯔꯣꯏ ꯑꯩꯗꯤ ꯇꯨꯝꯃꯨꯔꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯕꯨ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯆꯥꯛꯁꯨ ꯂꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯑꯗꯨ ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯅꯁꯥꯗꯣ ꯋꯥꯗ꯭ꯔꯣ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯏꯁꯥ ꯍꯜꯂꯛꯄꯒꯤ ꯃꯩ ꯅꯨꯡ ꯑꯣꯛꯊꯣꯛꯄꯤꯒꯗꯕꯗꯣ ꯀꯩꯅꯣ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ರೆ ꯁꯦꯃꯩꯈꯦꯠꯁꯤꯅ ꯇꯨꯝꯕ ꯆꯪꯉꯝꯗꯥꯏꯗ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯃꯩ ꯑꯣꯛꯊꯣꯛꯎ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯔꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯃꯥꯗꯒꯤ ꯃꯩꯈꯦꯠꯇꯨ ꯂꯧꯔꯒ ꯐꯃꯨꯡꯗ ꯃꯩꯈꯦꯠꯇꯨ ꯈꯦꯠꯇꯣꯛꯑꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯨꯒ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯏꯁꯥꯁꯦ ꯀꯤꯊꯤꯛ-ꯀꯤꯔꯨꯝ ꯀꯔꯤꯅꯣꯃꯇ ꯂꯩꯔꯝꯃꯤ ꯁꯨꯝ ꯄꯨꯡꯁꯨ ꯊꯦꯡꯉꯀꯥꯟ ꯃꯄꯥꯟꯗ ꯇꯝꯅꯕꯗꯧꯅ ꯁꯨꯝ ꯀꯩꯒꯨꯝꯕ ꯀꯤꯕ ꯃꯈꯣꯟ ꯈꯔ ꯑꯩꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯛꯇꯣꯁꯤꯁꯨ ꯁꯨꯝ ꯀꯤꯀꯥ ꯂꯦꯡꯕ ꯑꯣꯠꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯡꯒꯥꯟꯗꯒꯤ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯣꯝꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯇꯣꯝꯕ ꯍꯥꯏꯗꯅ ꯁꯨꯝ ꯀꯧꯔꯛꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥꯗꯣ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯕ ꯑꯍꯜ ꯑꯃ ꯇꯨꯡꯑꯣꯟꯅ ꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯁꯦ ꯑꯩꯅ ꯎꯍꯧꯔꯝꯃꯤ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯝꯃꯤ ꯀꯤꯗꯅ ꯑꯩꯁꯨ ꯊꯣꯡꯅꯥꯎꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯐꯃꯨꯡꯗ ꯆꯪꯉꯒ ꯏꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯌꯣꯝꯁꯤꯜꯂꯒ ꯇꯨꯝꯃꯝꯃꯤ ꯑꯗꯨꯃꯥꯏꯅ ꯀꯤꯅ ꯇꯨꯝꯈꯤꯕꯁꯤꯅ ꯃꯪ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯃꯈꯥꯗ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯪ ꯑꯁꯤꯗ ꯎꯔꯝꯃꯤ ꯑꯩꯁꯨ ꯀꯤꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯏꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯣꯜꯂꯤꯛ ꯑꯃꯁꯨꯡ ꯀꯣꯡꯀꯥꯡ ꯀꯩꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯆꯥꯛ ꯆꯥꯅꯕ ꯁꯣꯜꯂꯤ ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯝꯃꯤ ꯑꯩꯅꯁꯨ ꯏꯃꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯛꯑꯕꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯛꯇꯧꯔꯤꯅꯦ ꯉꯁꯥꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯁꯟꯈꯤꯕꯗꯨꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯥꯛꯁꯦ ꯂꯥꯝꯈꯠꯂꯛꯑꯦ ꯑꯗꯣ ꯅꯪꯒꯤꯁꯨ ꯊꯤꯕꯤꯔꯛꯎꯔꯣ ꯏꯃꯥꯒ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯃꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯌꯥꯔꯦ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯃꯥ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯉꯁꯤꯁꯦ ꯌꯥꯝꯅ ꯀꯤꯔꯦ ꯉꯁꯥꯏ ꯇꯨꯝꯃꯝꯗꯥꯏ ꯊꯣꯡꯒꯥꯟꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯧꯔꯛꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕꯗ ꯃꯐꯤ ꯊꯣꯡꯗꯕ ꯑꯍꯜ ꯑꯃ ꯇꯨꯡꯑꯣꯟꯅ ꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯥꯁꯦ ꯇꯞꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯪꯗꯅ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯁꯦ ꯊꯣꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯇꯨꯝꯕ ꯀꯤꯕꯒꯤ ꯍꯧꯒꯠꯂꯛꯏꯁꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯕꯨ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯃꯩ ꯑꯣꯛꯊꯣꯛꯑꯣ ꯍꯥꯏꯕꯗꯣ ꯑꯣꯛꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯈꯤꯒꯦ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯃꯥ ꯅꯪ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯄꯥꯟꯗ ꯊꯣꯛꯎꯔꯅꯨ ꯉꯁꯤꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯑꯩ ꯇꯨꯝꯕ ꯆꯪꯉꯤ ꯏꯃꯥ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯉꯨ ꯑꯁꯨꯝꯅ ꯑꯩꯁꯦ ꯀꯤꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯃꯤꯠ ꯅꯥ ꯆꯦꯠ ꯎꯏꯁꯜꯂꯒ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯛꯆꯥꯡꯁꯦ ꯄꯨꯡꯇꯦꯛ ꯇꯦꯛꯑꯒ ꯑꯩꯁꯦ ꯍꯧꯒꯠꯄ ꯉꯝꯃꯝꯗꯦ ꯌꯥꯝꯅ ꯀꯟꯅ ꯑꯩꯁꯦ ꯅꯥꯔꯝꯃꯤ ꯏꯃꯥꯅꯁꯨ ꯃꯍꯧꯁꯥꯒꯨꯝ ꯊꯣꯡꯒꯥꯟꯗ ꯆꯦꯡ ꯂꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯑꯩꯁꯦ ꯇꯞꯅ ꯅꯥꯕ ꯐꯔꯛꯏ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯇꯨ ꯑꯩ ꯏꯁꯥꯗ ꯑꯀꯤ ꯑꯈꯪ ꯌꯥꯝꯅ ꯅꯪꯈ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯃꯁꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯝꯇ ꯈꯜꯂꯨꯅꯨ ꯏꯁꯥꯗ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯣꯏ ꯏꯃꯥꯅ ꯍꯦꯛ ꯍꯤꯡꯉꯤꯐꯥꯎ ꯍꯥꯏꯔꯛꯏ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯁꯥꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯁꯥꯗꯣꯡꯉꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯁꯥꯗ ꯀꯤꯕ ꯈꯪꯗꯦ ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯑꯩꯅ ꯀꯔꯤꯅꯣꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯒꯤꯗꯃꯛꯇ ꯆꯦꯡ ꯂꯩ ꯍꯦꯛ ꯊꯥꯗꯣꯛꯄꯤꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯐꯔꯤꯁꯤꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯃꯪꯗꯨꯗ ꯂꯥꯛꯑꯒ ꯆꯨꯔꯤ ꯃꯈꯥꯗ ꯑꯩꯕꯨ ꯊꯣꯔꯛꯑ ꯀꯧꯊꯣꯛꯑꯝꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤꯗꯨ ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯒꯤ ꯅꯠꯇꯦ
Ipa ibungona nasanupasi Tinu lay mo mayama maloynaragtuna hanminaree Nang amukta hugalodo ka sak sadumdo Khara taraga mapanda thaduso hairapagine Ima na tumba hugalamido hairee Mataw sumnay sa nabo phabadagay ki oktodo Amuk mahok sagum satpa haurami Kono okto parkingda ingonda ahan khara na sumna hairee Toma na hanang na extend thokpa ahal lama Hospital da pukat pirubdo laitre haine Nang so kaydawre handak thorak tragadi hangai Wapam aduda isu isada punga khek ngai Aduga makhwida swayna sumna hairami Kaydone haidu bu numituda de gyan tahurabane Adu kamaina tawriba jano Makhwina mu gyan budi tarame hai adu kona manatondagi I haidaraktana lekthare I hai Adu adum laikhidraba mali Adu nang na handak thorak trisina kaydawraki hangai Aina mo iyamba sing aise handak se daw yamna yadre Butki layrak amada laysaludana Kay no thingnadana aise yamna kana narure Koy mana masada isor sadu ngambaki Aise kitang duwirasu pharabane Adu nungaiti ni ahando hairami Adumayna matang pra aise mahusagum oktodo siyalaba mantong Aigi okto se sumnamidang khuding Miyama murung solaga oktodo manungda Miyama sumtongbadong na makonsi ay natarami Hagulaga managta sang salubada so kanaso hekta layramde Aduna iso isada angakpa kiba mapuwame Imana so ingonda ibungo nang yoktodo Imana kay gumaposak ama yawba uine Adubo karino hangai Madaday na ima iso kang day yokto si Sumtam na badong natawi Ay di kirabade adu ima Nang amukta yung yuk kariw giyengo hayrami Imana mo ima huren yenge hujikti yaroy hayday Numituso tangnaba kungi imanaba kharaga kway kangusi sak sana si hainakibado madu numito Ikang kangawda na numito da tarambadagi aiso Numidang wayra madu da imanaba kharahaw lakpadagi Ay siya sak sabado yawba amuk salami Ay so kita na igokto do puraga salami Sak sana pondo hek yawbaga imanaba singado na so Ay ngunda angakpawa khara hayray Toma nang yokto manungda mi matong batong natawi Tunganda kamawriba ng yokto manung sida hairei. Ay nasukay noy na hairibo ay munda sanariro hangami. Imana ba ama nina mo as nang munda sanaba natine. Sumakoy na tunganda tokpada ubane. Dati nang bubut ka sanarabo. Nang yokto sila nang nasanariba buto. Tunghalaga puri iro haida na lang narai. Miko ba daday giwakanda sumnakalami. Kay noy mo na hairi si watasing na maki. Ay yokto manung sida mi matong batong na ura zara. Horen yung hek yawbaga imada Kay no khara tanadaba yaroy dori Asum na isi ang nagpawa kalola makhalami Saktong naraba matungay so kwagila kay gi imana ba Sak sana rito puna sa minaba maga Ay yokto da magay ga puna yung dahalak minarami Maso do makoy tunggan to ay natadabirami Aduwa isi itom da yung da torak pa sida yokto manung sida Kusa amana sumtop-top taray Aduwa leraki mayay salak pa da mapaday to da Amo ay okto si sabhek lepki. Ay so kay no ni muktawri sinahaydana. Okto manung da yawba may ket aman loktoga. Salong na aday da keto ami. May keto he keto paga aday do kanging hek ingi. Ado nga hek layraga na mong aday do lumbu-lumbu sarami. Mangtung da so kay no masum laybagi mong da dawrami. Ay so kizarak tanasay da bukanana ay okto si huduri. Tanamagay gari ni Luy na kang naresibo. Mawang nga matawri hayda na lerak maya ito da. Ay okto do tanamagay si tunay yung dasangak pa sida. Ay okto si tungda kire-kire limba makolama. Ay nakuha na taray. Maduday si tung si salong noon to kayengo ba na. Ay okto manung sida masaktising na uti. Mapitong da ba ahal mapamagalay ba siya ay naurami. Maduro paligay so kayo sida ay sire da na hayda na. Law-law da na isi yung tam na sila ami. Matang sana ako'y maso tungganda ibulepaga. Muna yeng do na layrami. Ay sumado ima na trabazara hayda na. Ima nang lo na traga to paro hangami. Maduday ima na ibungo ima ni pakat ka nung asaydagi. Yeng gayang na yeng ba ni ima si talepaga. Ay loy na uwi nang na uri ba singado. Law ima ka nang gari do loksalo si hayda Ay namo ima gari do hayeng loksala si. Mapitong da ba purit piron siya taba ahalama. Ay okto manung da pamagalay hura ba ni. Ay mapamado na nung andri pogzat pang nga maroy hayrami. Ima na mo ibungo ima loy na kangi ima yawri ne. Lao na ima ka salo si ima yawri ngay. Kadiso tawroy niya hayda na ima ka igasi. Kina kinay okto lay ba manakta sa ngami.
Imasu machinda makogi lairon tinson singado. Murung sole aduga sakro aigi isagi matung inara amba. Saida lairamba lairak sadaw batin mo laimo. Laya pataba amang banwe loina salhauro. Ipaga igulang minarapani haidana imana ingonda. Imo nangi gari do start tawro. Lawa ima ka yumda sanga si haidana. Ay swagi okto manung aduda karga start tawduna. Ima hapaga yumda tawzalai. Yung isumang aduda igi gari do kamaga thammi. Aduga imana muna igi okto manung aduda. Lay to na yangami. Aduga ko na igi okto maningi sit aduda. Imana lang ama sakalai. Madu zantra gumbani. Aduga maduki posakado kanaginu sukhangde. Asung hag aday da yengagalay. Ko na imana ingonda tusigi posaga sinani. Isagi mita ahan mapitong daba masum urgalay rito. Masi kanagi mali natraga. Isagi gari manung asida kanana hapjalimizano hangay. Asung hag wakalama muna kalaba matong. Imaday na sumnahayrami. Imanong may na ahal malambe na accident humbadagi. Hospital na pukalubado madugi ahal ladugi zantra mali. Numit adu da igi gari da talaga taho ba mali. O madugi wari da na inasumita. Ahal mo uri do hayrami. Imana so pare sa zantra silay kuram toga. Turienda tada krage hayray. Adumana imana zantra do lay kuram toga turienda tadarami. Madugi matunga mukha na igi mita uramba. Akiba kaya do paki. Mayam hamagi wari si matanga sayla loy jari. Ani subo wari si muk mayam da kudon tamjage. Wari sa thayna kuiraba matam mamagi wari ni. Matam aduda akoy sa popri hai. Akoy gi kulla sida thong ama layrami. Hawjiki thong sida kungi mi masiramday. Ahing nongyay sida siriba midugi thaway si. Thong sida lando na dum mami sami. Adum tumina satki hai. Aduga siba thaway aduna thong sida. Lando na satki basi thengnaba uhoba mi aduso. Amukoy na punsigandi so hai nay. Hayde paramde hai madu ubado. Matamadu da koi babasok si sangari taurami. Lam na migi pausing katpasi. Koi babasok na dumsali hai. Aduna numito koi babasok si numit tarapagito da. Yumdagi lam amada sangari to tauraga. Pausing kaluna ba thorak na ba taurami. Numidang wairam madudagi sakhi baduna nungalam daida halagturini. Ako'y pupuna di babasok da sumnahay pa ni. At sa uboy bungo handak si ipamang yam na nungayti. Kulla sida asola na mayam masulay rehay. Ngasi hayang tambang amoy dori. Aduna nang matam kura tabuk to sa lukino. Natraga masigi thong sinang halagpada lalakano. Ato palang bela madagilao hayrami. Pupugi wako maduda papasong na baba. Migi tabag sa ina yani ngam na batawge haydana. Paisasway na loy na lausal luri. Aduna sa tabayadre. Kasutaw roy do isor kwera magasalage hayrami. Ay salukige hayang nung alam dahil karakturi ni hayrami. Pupuso babasong na dum na hayrakpado da pare bungo. Ado di pa dyan na salo light tending aga. Tawada boy pa na hay sinimasigit ho nga si dati. Lalaga halaga nung hayrami. Ado may na babasong na yumdagi magi sangari do tauraga. Yumdagi tawdorake tawrak pa sida. San singa do ichatsaning dabagi mohong da taurami. Ado na panataw zaraga so babasong na. Lisay tado na nampuda yumdagi tongminaray. Wana amapam yauraga yamlaba pabusing ado. Sangari do da hapkalaga babasong na hingnongyay dagi. Yumlom da kumami. So mahlagpas na nung alam dahil mami daw ba matam sila. Thong ado da sangari mahana lan kiba uyihay. Babasong na maduda babasog iwakan da song nakalami. Paaba na di masigi thong sa inahalagpada. Lalagkano hay pa ni. Ado mi masulan kre. Kariso tawroy da inalanduri si. Sinakitang sami daw ba ni. Pare thong asilan krage. Mi etay sulan na resibo haydana. Babasong na thong ado lan bahawrakpada. Thong ado da asiba thaway si mari. Ahum mari sumlan thore ihay. Makong sulebang makha matatate. Babasong na kauraga so kundabi mo'y gitopa ama. Adum tuminga thong ado lan thoki ihay. Madu thengna badagi babasok so pangjarami. O onthok panida ay di matam yawri etana. Paaba na haybado sumlay thong asi. Lala amoy dabani matawa sumna. Babasok sa pakat yumda yawraki. Aduga babasok sa babagi makong suwaga. O kong nakapihay. Paaba ikuiraroy salani. Thong asilang thorok paday ting naruri hayda nakapami. Maduda pupuna matamdugi mayba maybi. Apawa kaya matanarga yengbada. Mayba maybi singa duna sunasano paahan sige. Matway mamidi masada yawba udre.
Kuire satkiba magi mathwai mamisi thawai mi kausanbasi ngambre yengsi haidana phana laitin khoiram thoagasu khoi babasuk se matam pungkhoi kuina reiramdre ado makhoi myambu thadoktuna satkhi babasaugi mamang mahada sudam asiba thawai singaduna kaure haidana yamna kapami hai punamaksina hujiki thongsi mi ma siramdai mi ma yamna kana naraba thongse hujik phok kana su lanate tawdu wato palamgi mi de sakholakpagi matung innara karino amam matheng matam naide dum lan bawi masini mayam ngasigi riang hore story mathangi wari thagalakpada mayam punamuk thengnarase ngasigi de mayam dagi kaina nabo bidai laujari